Kangleipak News tengbang lupna awaba fibam da lairiba Wangjingdagi Moirangthem Nanau Devi ngasi Rims Hospital da pukhatuna layeng pathap chathakre TB laina ni haiba khangmangamkre hiramasigi matangda paudamama Haksangi anabana maram oiduna nahan makai masung mamanaba singa punba fangdabata natana mirak tinba fangdana famungda yataduna awa chaitheng khangduna leirakhiba Wangjingdagi Moirangthem Nanau Devi ngasi Rims Hospital da pukhatuna layeng pathap chathakre mari leinaba doctor na layeng chathabada nahan makai chingnaramba layong adudi oiramdre laina faba ngamba TB laina ni haina khangba ngamkhre mimanaba ngamdraba imungda anaba kayaga loinana awa chaitheng khangduna hingliba sanathoigi imungi wari amadi thengnariba awaba singi akaknaba paudam ama Tom TV News na sandokhraba matungda lamdam asigi pukchel chawraba amadi chawrabi singna mateng pikhibaga loinana hanagi ichamgi president N Rajendro atopa mingna boina sanathoigi yumda hakthengnana chatuna sel yauna tengbang potlam pikhraba matung rimsta layengani haina thajaba pirambagi matung inna ngasi Kangleipak News tengbang lupna ngasi Moirangthem Nanau rimsta pukhatuna layengki Nanaubu mamangda layengkiba Dr. Ibungona mamangda tawkiba testing report yenglaba matung TB laina ni haiba khangba ngamkibani hairi TB laina asi yamna laina faba ngamba laina oibana chingnaningai oide chafam thokpa hidak charaga laina faba ngamgani haina doctor na pautak pibaga loinana mayumda puthakre Nanaudu Rims Hospital da pukhalakhiba Kangleipak News tengbang lupki finance secretary Saikhom AB Maiteina Nanaugi fibam phagatnaba hotnabada changadaba hidak langthaksing Kangleipak tengbang lupki maikaidagi mateng pangani ngasisu lup asigi maikaidagi lupa lising kun mateng pangani Tom TV News na awaba mayok naraba imung singi awanungai paudam sandorakpa asi thagatningai ni haikhe Rims Hospital da ngasi asi khogi anabasi hocharakpani adubo hojik yamna nungaiba pawmana anga asigi ekoina halan uramiba anabadu mukti tasengna madu oidre yamna phagatpa yamna laiba yamna sum yam thuna phagataba na borami masigi damtasu ina tukum harawjaba nungaiba photok chari aduga hojiksi koi lamfen sana kaithen da laiba koi district yen ayane koi gi hidang thaki koi gi TB ga haitare sengna ga confirm to bani aduga TBS pharanabagi damakta koi sida sangamga anabasi yumda koi putjaraga ni adana miyamda so tambari aduga miyamda request amana akoina Kangleipak News tengma lukki khuthangda akogi Facebook ki friends sing amadi member sing na mateng pamri pa khwai khudimapu Kangleipak News ki tima lukki bai kedagi thagat chaba phundokchari aduga Tom TV ki akogi nuksijaraba akoi sar sing amadi staff khudimapu su haninga lektana